Maheiroi Singna Khongjang Chingsinbada Hingsagi Pambei Sijinnabiganu Hingsha Yaoba Khongjangda Maheiroi Sing Chingsinbiganu haina Manipur Police K IGP Administration K Jayanta na appeal tourakli ngasi nokmanini asida oirakliba fiba masiga mari leimina ngasi Manipur Police Headquarters ta pangthokiba paugi mifam amada wafam ase mahakna phungdokhibane IGP Intelligence Kabib K amadi DIG Intelligence M Pradip Yaungna pangthokiba paugi mifam aduda Manipur Police K IGP Administration K Jayanta na hai handak Maheiroi Singna changsilakliba Khongjang ase mamanga manadaba muong amada chatharakpagi mami chaungna tai mamangda Maheiroi Singi Khongjang kaya thingnakhre Maheiroi Singi Khongjanggi mawong matawase makoibu lamjingliba luchingba Singi makhayamna pole ngarang Maheiroi Singna changsinkiba Khongjang aduda Police na makoibu ningthina senaduna makoina phongdokningba sing adu democratic oiba mawongda ingna chikna phongdokhanke adubu khwairamban kaithalda chathakiba Maheiroi Singi Khongjang adude mamanga manadaba ama oike Khongjang aduda hingsagi thabak kaya chathakiba adu kanagumba khanana insinduna chathakibagi mami tai Khongjang aduda Khongjang loi singna nauri amadi petrol bomb na chingba sizinnakiba adu yamna laibak thiba amane Police na irang adu lakshinanaba hotnabada Maheiroi humfutara tarukrom asok apan nangkiba adu nuaitaba fawi irang aduda police ki maikay dasu asok apan kaya yawke asigumba thodok ase amuk hana thokhaningde masida kanaba phangliba ase kananong haipuse khanghaninge Maheiroi Singna Khongjang chathaba laklaga mayumda hanbagi mahud mafam amada pusinduna ahing yariktuna leiraga makoi gi ahal laman singna macha masu sing kadaida leiribage haina thidaba ase angakpa fawi khairamban ima kaithelgi kang marakta Maheiroi Singna yariktuna leikiba adu Maheiroi masana yaraga yarikhibra haibasisu wahang amane democracy da Khongjang chathaba amade yaningdaba phongdokpa haibase aikhoigi right ne adumak chathaba yai adubu Khongjang chathabada hingsagi thodok sing chathaba se tobigano Maheiroi Singna Khongjang chathabada hingsagi Pambei sing Sijinnabiganu Hingsha Yaoba Khongjangda Maheiroi Sing Chingsinbiganu thabak lepiu ngarangi Khongjang aduda Maheiroi ama leikidre haina yumfam yaudaba pau ama social media da thadorakiba adu yamna nungnangningai oiba amane aranba pau amana oirakpa yaba fibam adu aikhoina kupna khanthaba mathau tai security gi maikai dagi akanba checksing thaurang lokhatpadagi ngasidi mahausagi fibam da hanjilakle haina mahakna makhata ke Ngarang itu tahoidaba kenoni unfortunate akoina sukta thajadaba mongda thokre adubu violent yaure katapol sinare petrol bomb sinare katapol ise am sathiba kenoni mase nungmei muru ko chamana bani panhom chadna paladi dum sigidoini mit pale mit tangdoini adugu masinare then petrol bomb isi yengom inflammable oiba material duni madu tangjala kana pokhaira kana madugi kero dana saka do yung dispersal to bose desu khara panic running angang ni gyan ta punte chadong gin to kan da angang phane so eba mi humdra ga tru la ke anu so pugum to nupa yang khaira nupi ke anu atmaina asengu figure du bangre loi so angang jubinar ngakta ni aduna sumba ke no se amuhan na koina one of thohan ning de eba amuhan thoning de khoi gi police ki mi mayam so e nauri ka pok dagi adubu akoina soi du de khoi torga moroina khoina focus toris de angang hagulaiba younger generation mayam moina lai su tamgado mayam du sokudo khoi yam nungai te masida kanabo phangisi kanano haibisi ai khanda ninge lailai no vegetation chida satra angang masa masugi ke rosing se makhoi bosi chingchen basidi tauroisi